ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯕ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯚꯨꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯋꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤ ꯂꯩꯃꯍꯜꯗꯤ ꯃꯁꯥꯅ ꯑꯁꯨꯝꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯍꯦꯟꯅ ꯋꯥꯖꯔꯤ꯫ ꯃꯥꯏꯕ ꯌꯦꯡꯂꯨꯕꯗ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯆꯤꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯆꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯀꯟꯅ ꯊꯤꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯁꯨꯕꯣꯟꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥꯒꯤ ꯂꯩꯐꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯨꯋꯥꯏꯗꯅꯤ ꯃꯍꯥꯛꯄꯨ ꯆꯦꯜꯂꯤꯕꯗꯣ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅ ꯀꯩꯁꯨ ꯆꯦꯟꯕ ꯉꯝꯂꯣꯏ꯫ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯗꯅꯕ ꯑꯩꯅ ꯂꯥꯏꯋꯥ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯏꯕꯨꯡ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯣꯡꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯩꯃꯍꯜꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯊꯃꯣꯏ ꯋꯥꯖꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯌꯥꯎꯖꯕꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯗ ꯍꯥꯏ, ꯇꯝꯐꯥ, ꯏꯆꯦꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯏꯆꯦꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯏꯆꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯣ, ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯆꯦ, ꯊꯣꯏꯅꯁꯨ ꯍꯦꯟꯅ ꯑꯃꯨꯛꯇ ꯈꯟꯖꯤꯟꯈꯤꯗꯨꯁꯤ꯫ ꯃꯥꯏꯕꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯁꯣꯏꯗꯅ ꯐꯪꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯣꯏꯗꯅ ꯐꯪꯅꯤꯁꯦ꯫ ꯃꯈꯥ ꯇꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯣꯝꯗꯅ ꯑꯁꯣꯡꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯅ ꯋꯥꯡꯂꯦꯟꯕꯨ ꯐꯥꯗꯨꯅ ꯁꯨꯝꯗꯨꯅ ꯊꯝꯂꯤ꯫ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕ ꯃꯐꯝꯗꯤ ꯋꯥꯠꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯠꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ? ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯊꯠꯂꯛꯂꯤꯕꯁꯤꯕꯣ? ꯑꯩꯅꯗꯤ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯃꯍꯥꯛꯄꯨ ꯑꯁꯤꯛꯄ ꯂꯝꯗꯝ ꯑꯃꯗ ꯄꯨꯗꯨꯅ ꯅꯨꯡꯁꯤ ꯂꯩꯄꯨꯜ ꯁꯦꯝꯗꯨꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯌꯦꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯁꯤꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯌꯦꯠꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯊꯤꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ? ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯗꯨ ꯃꯀꯣꯛ ꯁꯥꯔꯦ꯫ ꯃꯈꯥ ꯇꯥꯅ ꯆꯠꯄꯁꯨ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯅꯥꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯕ ꯅꯠꯇꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯅꯥꯔꯛ ꯑꯗꯨꯗ ꯂꯩꯕꯗꯨꯗ ꯃꯍꯥꯛꯅ ꯍꯪꯉꯤ, ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯐꯝꯍꯟꯗꯨꯅ ꯊꯝꯂꯤꯕ? ꯅꯪꯅ ꯑꯩꯕꯨ ꯄꯨꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯁꯤꯔꯥ? ꯃꯐꯝ ꯑꯗꯨ ꯌꯧꯔꯕ꯭ꯔꯥ? ꯌꯧꯗ꯭ꯔꯤ, ꯋꯥꯠꯂꯤ꯫ ꯅꯪ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯁꯤꯗ ꯄꯣꯊꯥꯎ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯣ, ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯒꯦ ꯍꯥꯏꯔꯒ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯑꯩꯗꯤ ꯄꯣꯊꯥꯗ꯭ꯔꯕꯁꯨ ꯌꯥꯔꯤ, ꯑꯩ ꯀꯔꯤꯁꯨ ꯋꯥꯠꯂꯤ꯫ ꯅꯪꯅ ꯄꯨꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯑꯩꯗꯤ ꯌꯥꯔꯤ꯫ ꯍꯣ, ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯅꯄꯥꯡꯒꯜꯒ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯡꯒꯜꯒ ꯀꯟꯕꯗꯤ ꯀꯅꯥꯅ ꯍꯦꯟꯅꯤ? ꯑꯩꯗꯤ ꯋꯥꯏ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ꯫ ꯅꯪꯅ ꯋꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯔꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯋꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯗꯤ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯣꯝꯗꯅ ꯂꯇꯥ ꯁꯅꯥꯁꯨ ꯄꯥꯎ ꯇꯥꯔꯤ꯫ ꯃꯍꯥꯛ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯄꯥꯎ ꯇꯝꯂꯤꯕ ꯃꯇꯥ ꯂꯥꯏꯖꯕ ꯌꯦꯡꯗꯨꯅ, ꯏꯇꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏ? ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯇꯨꯔꯦꯜꯗ ꯂꯥꯡ ꯊꯥꯛꯄ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯗꯨꯅ ꯊꯤꯕꯗ ꯑꯗꯨꯝ ꯐꯪꯗ꯭ꯔꯦꯌꯦ꯫ ꯎꯍꯧꯕ ꯃꯤ ꯈꯔꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯣꯏ ꯃꯃꯥꯅ ꯃꯥꯏꯕ ꯌꯦꯡꯉꯦꯌꯦ꯫ ꯑꯗꯨꯗ ꯂꯥꯏꯅ ꯆꯦꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯀꯣꯏꯊꯤ ꯊꯤꯅꯔꯤꯕ ꯃꯥꯜꯂꯦ꯫ ꯃꯇꯝꯁꯤꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ? ꯅꯠꯇꯦ ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯃꯨꯛꯇ ꯃꯈꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤꯔꯥ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯆꯠꯇꯣꯏꯅꯣ? ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗꯤ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯁꯣꯏꯗꯅ ꯐꯪꯅꯤꯁꯦ꯫ ꯄꯥꯎꯁꯦ ꯅꯪꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯑꯩꯁꯨ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯇꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯂꯩꯇꯥꯗ꯭ꯔꯦ ꯏꯇꯥ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯀꯦꯊꯕꯤꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯗ
ꯃꯄꯥꯜꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯝꯂꯤꯕ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏ, ꯍꯩ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕꯤ ꯏꯕꯦꯝꯃ, ꯅꯆꯤꯟ ꯁꯤꯟꯊꯥꯗꯨ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ? ꯂꯇꯥꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯦꯊꯕꯤꯅ ꯁꯠ ꯊꯣꯛꯂꯛꯇꯨꯅ, ꯇꯧꯒꯗꯕ ꯊꯕꯛꯅ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯕ? ꯅꯃꯥꯗꯨ ꯁꯤꯔꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ? ꯃꯤꯒꯤ ꯁꯦꯟ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯕꯒꯤ ꯂꯥꯏꯔꯩ ꯄꯤꯒꯗꯕ ꯋꯥꯠꯄꯁꯤꯡꯗꯣ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯃꯁꯤꯡ ꯁꯨꯅꯕ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯈꯛ ꯉꯥꯡꯍꯟꯒꯅꯨꯀꯣ ꯅꯪ꯫ ꯂꯥꯏꯖꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯕꯦꯝꯃ ꯅꯪꯉꯣꯟꯗ ꯏꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ, ꯑꯩꯈꯣꯏ ꯂꯇꯥꯁꯅꯥꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯈꯣ꯫ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯅꯨꯄꯥꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯁꯛ ꯑꯩ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪꯅ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯈꯣ꯫ ꯃꯁꯤꯗ ꯍꯥꯏꯕꯗꯗꯤꯅꯦ ꯑꯅꯝ ꯀꯟꯗꯨꯅ ꯑꯗꯨꯝ ꯃꯔꯩꯕ꯫ ꯂꯥꯏꯖ ꯋꯥ ꯑꯃꯠꯇ ꯈꯨꯝꯐꯝ ꯈꯪꯗꯦ ꯂꯇꯥꯁꯅꯥ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯃꯥꯇꯣꯟꯅ ꯋꯥ ꯍꯥꯏꯕꯗꯒꯤ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯅ ꯂꯇꯥꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯆꯩ ꯅꯤꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯒꯅꯨ꯫ ꯃꯇꯥꯡ ꯆꯥꯗꯅ ꯏꯔꯥꯡ ꯀꯩꯊꯦꯜ ꯌꯥꯝꯅ ꯀꯥꯔꯕꯗꯤꯅꯦ ꯆꯩ ꯅꯠꯇꯅ ꯑꯇꯩ ꯆꯥꯔꯣꯏ꯫ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯕ ꯍꯧꯔꯕꯅꯤ꯫ ꯁꯦꯜ ꯊꯨꯝꯒ ꯌꯥꯝꯅ ꯄꯥꯏꯕ, ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯅ ꯁꯤꯟꯕ ꯑꯁꯤꯗ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯇꯥꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯔꯛꯏ꯫ ꯑꯄꯣꯛꯄꯤ ꯃꯥ ꯑꯗꯨꯃꯛꯇꯪ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯖꯔꯝꯂꯕꯗꯤ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯈꯜꯂꯛꯏ꯫ ꯃꯍꯥꯛ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯅꯨꯡꯒꯥꯔꯤꯒꯤ ꯊꯋꯥꯏꯅ ꯋꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯜꯒꯤ ꯋꯥꯔꯤꯗꯣ? ꯑꯩꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯁꯤꯔꯕ ꯃꯇꯨꯡ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪ ꯅꯊꯟꯇ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯈꯤ, ꯑꯗꯨꯒ ꯑꯩꯅ ꯃꯤꯔꯝꯂꯦꯟ ꯂꯩꯔꯝꯂꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯗꯣꯝ ꯏꯊꯟꯇ ꯂꯩꯍꯧꯏ꯫ ꯅꯪꯒꯤ ꯈꯣꯡꯒꯨꯜꯕꯨ ꯑꯩꯅ ꯂꯤꯈꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ꯫ ꯃꯃꯩ ꯊꯪꯗ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯪꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯈꯛ ꯆꯠꯂꯣꯏ, ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯈꯛ ꯆꯠꯂꯣꯏ꯫ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯉꯨꯀꯣ, ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯨꯀꯣ꯫ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ꯫ ꯅꯪꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ꯫ ꯆꯠꯅꯤꯡꯕꯅꯗꯤ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠ ꯆꯠꯄꯗꯤ ꯉꯝꯗ ꯅꯨꯡꯒꯥꯔꯤꯒꯤ ꯊꯋꯥꯏꯗꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩ ꯃꯍꯜꯅ, ꯏꯕꯨꯡꯉꯣ 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 ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯥꯏꯕꯅ ꯇꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯥꯔꯛ ꯑꯃꯗ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯊꯦꯡꯅꯔꯦ꯫ ꯂꯩꯃꯍꯜꯅ ꯃꯁꯥꯕꯨ ꯀꯣꯟꯗꯨꯅ, ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯏꯃꯥ ꯀꯌꯥꯝ ꯋꯥꯍꯩ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ, ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯤꯁꯨꯝ ꯂꯥꯡꯗ ꯊꯨꯈꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ? ꯆꯠꯂꯣ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ, ꯑꯩ ꯃꯥꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯒꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯥ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣ? ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅꯤ꯫ ꯅꯈꯣꯏ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎꯁꯤ꯫ ꯏꯃꯥꯈꯣꯏꯅꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯛꯑꯣꯁꯤ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣꯕ꯫ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ, ꯑꯩ ꯃꯥꯒ ꯆꯠꯀꯗꯕ ꯋꯥꯠꯂꯤ꯫ ꯁꯨꯕꯣꯟꯅ ꯃꯥꯏꯕꯗꯨꯗ ꯍꯥꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥ ꯑꯁꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯇ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯃꯥꯒꯤꯁꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯨꯡꯈꯤꯕꯅ ꯃꯉꯣꯟꯗ ꯂꯨꯞꯇꯨꯅ ꯂꯩꯈꯤꯕꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ, ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯋꯥꯡꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯩ꯫ ꯑꯗꯨꯒ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯎꯃꯪꯅꯤ, ꯃꯁꯤꯗ ꯂꯩꯕ ꯍꯧꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠꯁꯨ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯒꯅꯤ꯫ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯤꯍꯨꯜ ꯐꯥꯊꯩ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯤꯠꯇ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯕꯨꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅꯗꯤ ꯎꯏ꯫ ꯅꯨꯡꯒꯥꯔꯩꯅ ꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏ, ꯃꯥꯃ ꯃꯥꯕꯨ ꯄꯨꯕꯤꯈꯤꯅꯨ, ꯃꯥꯕꯨ ꯄꯨꯕꯤꯈꯤꯅꯨ ꯃꯥꯃ, ꯃꯥꯕꯨ ꯄꯨꯕꯤꯈꯤꯕ ꯌꯥꯔꯣꯏ ꯃꯥꯃ, ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯨ, ꯑꯩꯒꯤ ꯅꯥꯛꯇ ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩ ꯑꯁꯤꯕ ꯊꯋꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯕꯨ ꯑꯁꯨꯝꯅ ꯆꯦꯟꯗꯨꯅ ꯄꯨꯔꯤꯕ? ꯁꯤꯔꯕꯗꯤ ꯀꯣꯛ ꯂꯩꯔꯝꯂꯦꯅ ꯀꯥꯈꯤꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯤꯗ ꯑꯃꯨꯛ ꯌꯦꯠꯂꯤꯕꯁꯦ? ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯩꯗꯤ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤ, ꯃꯥꯒ ꯑꯩꯒꯒꯤ ꯋꯥꯔꯤ ꯋꯥꯠꯂꯤ꯫ ꯑꯩꯒ ꯃꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯃꯥꯃ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ ꯆꯠꯂꯨ, ꯇꯥꯏꯕꯪꯂꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ꯫ ꯃꯥꯃ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯨ,
ꯃꯄꯣꯛ ꯑꯃꯗ ꯂꯣꯏꯁꯤꯜꯍꯧꯗꯕ ꯃꯥꯒꯤ ꯋꯥꯔꯤ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯍꯤꯡꯖꯈ꯭ꯔꯒꯦ ꯃꯥꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯅꯨꯡꯒꯥꯔꯩꯒꯤ ꯍꯛꯆꯥꯡꯗ ꯄꯥꯜꯂꯤ ꯑꯗꯨꯝꯅ ꯄꯥꯜꯂꯕꯗ ꯃꯍꯥꯛ ꯑꯅꯥꯕ ꯐꯥꯎꯔꯛꯂꯦ ꯍꯥꯏ ꯃꯥꯃꯥ ꯅꯪ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯒꯅꯨ ꯅꯪ ꯑꯁꯨꯝꯅ ꯐꯅ ꯅꯪꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯃꯥꯒꯤ ꯉꯛꯁꯝꯗ ꯑꯩꯅ ꯑꯉꯧꯕ ꯈꯨꯟꯗꯣꯛ ꯄꯔꯦꯡ ꯍꯨꯛꯀꯅꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯈꯔ ꯄꯥꯏꯈꯠꯂꯒ ꯊꯋꯥꯏ ꯑꯗꯨ ꯇꯝꯅ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯇꯥꯟꯈꯤꯅꯕ ꯁꯨꯝ ꯍꯣꯠꯅꯔꯛꯄꯅ ꯃꯃꯩꯊꯪꯗꯗꯤ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯌꯥ ꯑꯃ ꯁꯤꯟꯊꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯩ ꯏꯁꯤꯡꯅ ꯂꯤꯁꯤꯡꯂꯛ ꯆꯥꯝꯂꯕꯁꯨ ꯀꯣꯛꯄ ꯃꯥꯡꯕ ꯈꯛ ꯂꯩꯔꯣꯏ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯈꯪꯕꯤꯗꯕ ꯇꯥꯔꯕꯁꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯥꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯅꯪꯅ ꯐꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯌꯦ ꯑꯁꯨꯝꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯝꯂꯒ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯣꯖꯥ ꯏꯆꯥ ꯑꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯂꯥꯏꯅ ꯆꯦꯜꯂꯨꯕꯒꯤ ꯃꯆꯥꯁꯤ ꯈꯔꯗꯤ ꯑꯅꯝ ꯑꯍꯥ ꯁꯨꯕ ꯌꯥꯏ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯒ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯅꯕ ꯇꯧꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯦꯝꯅꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ ꯁꯣꯝꯗ ꯂꯇꯥ ꯁꯅꯥꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯃꯃꯥꯇꯣꯟꯕꯨ ꯀꯤꯖꯕꯅ ꯃꯃꯥꯇꯣꯟꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯊꯥꯋꯥꯡꯂꯦꯟꯗꯨꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯑꯩꯕꯨ ꯏꯇꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯄꯥꯎ ꯇꯥꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯃꯃꯥꯇꯣꯟꯅ ꯐꯃꯨꯡꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯩ ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯆꯔꯥꯡꯅꯔꯕꯁꯨ ꯆꯥꯛ ꯑꯗꯨꯗ ꯂꯣꯏꯔꯒ ꯃꯃꯥꯕꯨ ꯄꯤꯖꯔꯒ ꯇꯨꯝꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯥꯏꯕ ꯇꯣꯂꯦꯟꯅ ꯇꯧꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯂꯤ ꯕꯦꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯔꯅꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯤꯍꯨꯜ ꯑꯗꯣ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯁꯤ ꯃꯊꯟꯇ ꯌꯥꯎꯖꯕꯅꯤ ꯃꯃꯥ ꯑꯩꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤ ꯑꯣꯏꯖꯔꯤꯕꯅꯤ ꯁꯨꯕꯣꯟꯅ ꯌꯥꯔꯦ ꯅꯪꯅ ꯁꯦꯜ ꯈꯔ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯎ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯋꯥꯃꯜ ꯇꯧꯁꯤ ꯂꯩ ꯃꯍꯜꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯨꯔꯦ ꯃꯗꯨꯕꯨ ꯃꯥꯏꯕꯗ ꯀꯠꯂꯤ ꯇꯣꯂꯦꯟꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯉꯁꯥꯏ ꯃꯥꯏꯕꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯅꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯐꯝꯂꯤ ꯂꯩ ꯃꯍꯜꯅ ꯃꯈꯨꯕꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯗꯨꯅ ꯌꯦꯡꯉꯣꯏ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯗꯕ ꯏꯃꯥꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯋꯥꯐꯝ ꯑꯁꯤꯗ ꯂꯩ ꯃꯍꯜ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯏꯆꯥ ꯆꯥꯛꯂꯝꯃꯅꯤ ꯏꯃꯥꯅꯦ ꯏꯆꯥꯅ ꯆꯥꯅꯕ ꯏꯟꯁꯥꯡꯒ ꯍꯥꯎꯅ ꯊꯣꯡꯂꯨꯒꯦꯀꯣ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯡꯂꯦꯟꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯊꯩ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯊꯥꯋꯥꯡꯕ꯭ꯔꯦꯟ ꯅꯪ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅꯣ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕꯅꯣ ꯑꯩ ꯅꯪꯒꯤ ꯅꯨꯡꯒꯥꯔꯩ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯥꯏꯔꯒ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯒ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯦꯔꯥꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯛꯂꯗꯨꯅ ꯃꯅꯤꯡ ꯑꯆꯧꯕ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯄꯅꯤ ꯃꯇꯥꯡꯁꯨ ꯍꯦꯛ ꯁꯥꯅ ꯅꯨꯡꯁꯤꯠꯅꯒ ꯁꯤꯠꯂꯛꯄꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯩꯗꯨ ꯍꯦꯛ ꯃꯨꯠꯈꯤ ꯏꯆꯦ
ꯍꯥꯏꯗꯨꯅ ꯃꯆꯤꯜꯗ ꯁꯣꯜꯂꯒ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯂꯛꯄꯗ ꯌꯨꯝꯂꯣꯟꯅꯕ ꯁꯨꯕꯣꯟꯒꯤ ꯃꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯤ ꯃꯩꯔꯥꯖꯥꯎ꯫ ꯏꯁ ꯀꯅꯥꯅꯣ ꯁꯤꯗꯤ? ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯅꯨꯄꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ꯫ ꯃꯁꯤ ꯁꯣꯏꯗꯅ ꯚꯨꯠ ꯑꯣꯏꯕ ꯇꯥꯏ꯫ ꯚꯨꯠꯅꯤ, ꯊꯋꯥꯏꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯏꯃꯨꯡꯗ ꯍꯦꯛꯇ ꯍꯣꯠꯆꯤꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯍꯣꯠꯆꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯅ ꯆꯠꯂꯤꯕ ꯑꯗꯨ ꯋꯥꯡꯂꯦꯟꯅ ꯇꯨꯝꯐꯝ ꯃꯄꯥ ꯊꯤꯕꯅꯤ꯫ ꯃꯄꯥ ꯑꯗꯨ ꯈꯪꯂꯗꯨꯅ ꯐꯛꯂꯥꯡ ꯃꯌꯥ ꯑꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯁꯤꯔꯣꯜ ꯇꯧꯗꯨꯅ ꯀꯧꯏ꯫ ꯊꯥꯋꯥꯡꯕ꯭ꯔꯦꯟ, ꯊꯥꯋꯥꯡꯕ꯭ꯔꯦꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩ ꯂꯥꯛꯏ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯣ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯈ꯭ꯔꯁꯤ꯫ ꯁꯤ ꯍꯧꯒꯠꯂꯣ, ꯃꯤ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ꯫ ꯀꯣꯟꯅ ꯊꯪꯗ ꯋꯥꯡꯂꯦꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯋꯥꯏ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯁꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯋꯥꯡꯂꯦꯟꯒꯤ ꯃꯁꯛ ꯎꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯏꯕꯨꯡ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯑꯩ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯤ꯫ ꯂꯥꯛꯑꯣ, ꯃꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯈ꯭ꯔꯁꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯥꯏꯊꯩ꯫ ꯑꯍꯤꯡꯒꯤ ꯏꯁꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯕ ꯅꯠꯇꯦ꯫ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯗꯨ ꯃꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯋꯥꯡꯂꯦꯟꯕꯨ ꯃꯍꯥꯛꯀꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯊꯥꯋꯥꯡꯕ꯭ꯔꯦꯟ, ꯅꯪꯅ ꯃꯄꯣꯛ ꯑꯁꯤꯗ ꯋꯥꯡꯂꯦꯟ ꯀꯧꯅ ꯄꯣꯛꯂꯕꯁꯨ ꯅꯪ ꯑꯁꯤ ꯑꯩꯒꯤꯗꯤ ꯃꯇꯝ ꯑꯃꯒꯤ ꯇꯥꯋꯥꯡꯕ꯭ꯔꯦꯟꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯇꯥꯋꯥꯡꯕ꯭ꯔꯦꯟ ꯍꯥꯏꯅ ꯀꯧꯏ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯣ? ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯅ ꯃꯄꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯊꯪ ꯂꯤꯔꯛꯏ꯫ ꯅꯨꯡꯒꯥꯔꯩꯒꯤ ꯑꯄꯣꯛꯄ ꯃꯄꯥꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯄꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤ ꯂꯩꯔꯦꯟꯖꯥꯎꯁꯨ ꯆꯥꯎꯔꯦ꯫ ꯂꯩꯔꯦꯟꯖꯥꯎꯒꯤ ꯃꯃꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯤ, ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏ꯫ ꯂꯩꯔꯦꯟꯖꯥꯎꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯅꯄꯨꯟꯁꯤꯗꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯂꯧꯅꯦ꯫ ꯏꯆꯥꯇꯅꯤ, ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯕ ꯏꯟꯕ꯫ ꯂꯩꯔꯤꯕ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯃꯉꯣꯟꯗ ꯏꯃꯥ ꯋꯥ ꯍꯥꯏꯅꯤꯡꯗꯦ꯫ ꯏꯃꯥ ꯍꯥꯏꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯈꯤꯅꯤ? ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯁꯤꯃꯗꯤ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯗꯩ ꯃꯈꯥ ꯇꯥꯕ ꯊꯕꯛꯅ ꯏꯆꯥꯅ ꯑꯗꯨꯝ ꯇꯧꯔꯣ꯫ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤꯒꯨꯝ ꯍꯩꯅꯅꯕ ꯏꯆꯥꯗ ꯂꯣꯏꯅ ꯇꯥꯛꯇꯧꯔꯤꯕꯅꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯍꯩ ꯈꯪꯖꯤꯟꯕ ꯍꯩꯖꯤꯟꯕ ꯍꯥꯏꯕꯁꯤ ꯍꯌꯦꯡ ꯇꯨꯡꯗ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯂꯩꯔꯦꯟꯖꯥꯎꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯔꯦ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯕ ꯋꯥꯈꯜꯗꯤ ꯃꯆꯦꯒ ꯃꯆꯥꯒ ꯃꯈꯣꯏ ꯑꯅꯤꯗ ꯂꯃꯟ ꯈꯨꯝꯕ ꯑꯁꯤꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯒꯥꯔꯩꯕꯨ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯡꯒꯥꯔꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯈꯪꯊꯦꯛ ꯊꯦꯛꯇꯣꯔꯛꯏ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨꯁꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯛꯏ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯁꯥ ꯑꯗꯨ ꯐꯃꯨꯡꯗ ꯗꯝ ꯂꯥꯎꯅ ꯇꯥꯔꯒ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯏ꯫ ꯃꯈꯨꯠꯇ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ, ꯇꯥꯋꯥꯡꯕ꯭ꯔꯦꯟ, ꯇꯥꯋꯥꯡꯕ꯭ꯔꯦꯟ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯆꯤꯡꯌꯥꯗ ꯀꯧꯈꯥ ꯀꯧꯊꯨꯝ ꯇꯥꯜꯂꯨꯁꯤ꯫ ꯑꯩꯅ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤꯅ ꯑꯃꯨꯛꯇꯕꯤ ꯌꯣꯡꯈ꯭ꯔꯒꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯏ꯫ ꯋꯥꯡꯕ꯭ꯔꯦꯟꯁꯨ ꯇꯥꯔꯗꯨꯅ ꯏꯉꯛ ꯉꯛꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯒꯥꯔꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯨꯡꯒꯥꯔꯩ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯍꯤꯡꯁꯤꯗ? ꯃꯁꯤꯗ ꯅꯨꯡꯒꯥꯔꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣ ꯎꯗꯁꯤꯅ ꯃꯤꯠꯂꯥꯎꯕ, ꯆꯥꯗꯁꯤꯅ ꯆꯥꯈꯣꯝꯖꯥꯎ, ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯅꯃꯥꯡ ꯊꯥꯅ ꯂꯦꯞꯂꯕꯁꯤ ꯐꯥꯎꯕ ꯄꯥꯡꯗꯕ ꯑꯌꯥꯝꯕ ꯑꯃꯒꯨꯝ ꯂꯥꯛꯑꯣꯁꯤ ꯆꯠꯁꯤ꯫ ꯑꯩꯅ ꯀꯛꯊꯨꯝ ꯌꯥꯝꯅ ꯆꯥꯅꯤꯡꯂꯤꯕ ꯖꯥꯠꯅꯤ꯫ ꯅꯪꯕꯨ ꯑꯍꯤꯡꯅꯤ ꯍꯥꯏꯕꯅꯤ꯫ ꯀꯅꯥꯒꯤ ꯑꯍꯤꯡ ꯍꯧꯖꯤꯛꯄꯣ? ꯍꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅ ꯂꯧꯕꯨꯛꯇ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯅꯤ꯫ ꯅꯪ ꯑꯩꯇ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯥ ꯀꯛꯊꯨꯝ ꯇꯥꯟꯃꯤꯟꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤ ꯍꯥꯏ ꯋꯥꯅꯤꯗ꯫
ꯑꯩ ꯊꯥꯡꯒ ꯂꯣꯏꯅ ꯄꯥꯏꯔꯒ ꯂꯥꯛꯂꯕꯅꯤ. ꯂꯥꯛꯑꯣ ꯍꯥꯏꯕꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯆꯠꯂꯁꯤ ꯍꯥꯏꯕ. ꯋꯥꯡꯕ꯭ꯔꯦꯟ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯏ. ꯉꯁꯤ ꯅꯨꯡꯒꯥꯔꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ. ꯏꯪꯖ ꯇꯞꯆꯕꯤ ꯃꯍꯥꯛꯅꯤ. ꯁꯞ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯏ ꯅꯨꯡꯒꯥꯔꯩꯅ ꯍꯦꯛꯇ. ꯃꯤꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ ꯍꯥꯏꯕ. ꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ. ꯃꯥꯡꯒꯣꯜꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯛꯏ. ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯕꯃꯛꯇꯗ. ꯋꯥꯡꯕ꯭ꯔꯦꯟꯁꯨ ꯉꯛꯅ ꯉꯛꯅ ꯑꯗꯨꯝ ꯅꯨꯡꯒꯥꯔꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯦ. ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ. ꯅꯨꯡꯒꯥꯔꯩꯅ ꯍꯥꯏ, ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪꯕꯣ? ꯅꯨꯄꯤ ꯑꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯩꯔꯦ. ꯁꯤ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯣ. ꯍꯣꯅ ꯇꯨꯡꯗ ꯏꯟꯅꯖꯒꯦ. ꯋꯥꯡꯕ꯭ꯔꯦꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ. ꯅꯨꯡꯒꯥꯔꯩꯅ ꯈꯣꯏꯊꯨꯝꯂꯕ ꯋꯥꯍꯩꯗ, ꯅꯪꯅ ꯑꯍꯤꯡꯒꯤ ꯁꯖꯤꯛ ꯑꯣꯏꯔꯕꯗ ꯑꯩꯅ ꯅꯇꯨꯡ ꯏꯟꯖꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯊꯕꯥꯅꯤ. ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗ ꯅꯥꯎꯁꯨꯝꯖꯕ ꯊꯃꯣꯏ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯅꯨꯡꯁꯤꯕ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯌꯥꯡꯂꯦꯟ ꯃꯄꯥ ꯑꯗꯨꯗ ꯍꯦꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ. ꯑꯃꯨꯛ ꯐꯠ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯃꯨꯛ ꯍꯥꯏ, ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯏꯗꯣꯝ ꯏꯊꯟꯇ ꯁꯥꯠꯆꯕꯤ ꯅꯨꯡꯒꯥꯔꯩꯅꯤ ꯅꯨꯡꯒꯥꯔꯩ. ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯨꯡꯒꯥꯔꯩ. ꯂꯩꯅꯝ ꯆꯥꯎꯗꯦ ꯈꯟꯕꯤꯅꯨ, ꯂꯩꯁꯨ ꯍꯦꯟꯗꯦ ꯃꯤꯔꯥꯏꯕꯤꯅꯨ. ꯉꯛꯅ ꯉꯛꯅ ꯋꯥꯡꯕ꯭ꯔꯦꯟ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ. ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯦ. ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯡꯒꯥꯔꯩꯅ ꯇꯁꯦꯡꯅ ꯇꯧꯕ ꯅꯠꯇꯦ. ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯄꯨꯝꯅꯃꯛ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯍꯟꯕꯅꯤ. ꯇꯣꯝꯕꯤꯁꯅꯥ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ ꯂꯩꯔꯦꯟꯖꯥꯎꯅ. ꯏꯃꯥ, ꯅꯪꯕꯨ ꯇꯞꯅ ꯅꯣꯛꯎ ꯀꯩꯗꯧꯒꯦ? ꯀꯩꯗꯧꯕꯒꯤ ꯇꯞꯅ ꯅꯣꯛꯇꯣꯏꯅꯣ? ꯑꯁꯨꯛ ꯊꯃꯣꯏ ꯄꯦꯜꯂꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯊꯤꯟꯖꯤꯜꯂꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯃꯤꯌꯥꯝ ꯑꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯅꯩ. ꯊꯥꯁꯅꯥꯁꯨ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯆꯦꯜꯂꯛꯏ. ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯃꯆꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯖꯕ. ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯅꯨꯡꯒꯥꯔꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯑꯅꯤꯅ ꯊꯪꯅꯅ ꯇꯥꯗꯨꯅ ꯂꯩꯔꯤ. ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯃꯥꯗꯤ ꯀꯞꯄꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯈ꯭ꯔꯦ. ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯤ. ꯃꯤꯍꯨꯜ ꯁꯣꯜꯂꯕ ꯊꯥꯁꯅꯥꯗꯤ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯦꯛꯊꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯈꯤ. ꯃꯁꯤꯗ ꯅꯨꯡꯒꯥꯔꯩꯒꯤ ꯃꯔꯥꯜꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ. ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯋꯥꯡꯕ꯭ꯔꯦꯟꯗ ꯂꯤ. ꯋꯥꯡꯂꯦꯟꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ. ꯃꯍꯥꯛꯅ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯡꯒꯥꯔꯩꯅ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄ ꯉꯝꯗꯅ ꯂꯩꯍꯧꯕꯅꯤ. ꯊꯋꯥꯏ ꯃꯤꯔꯥꯡꯄꯥꯜ ꯑꯣꯏꯗꯨꯅ ꯋꯥꯡꯕ꯭ꯔꯦꯟꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯛꯄꯅꯤ. ꯋꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯒꯥꯔꯩꯒꯤ ꯃꯃꯤ ꯇꯥꯔꯛꯂꯦ. ꯃꯥꯅ ꯍꯥꯏ, ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯚꯨꯠꯅꯤ ꯅꯪꯁꯦ. ꯑꯩꯗꯤ ꯚꯨꯠꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯅꯨꯡꯒꯥꯔꯩꯅꯤ ꯅꯪꯒꯤ. ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ. ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯅ ꯋꯥꯡꯂꯦꯟꯕꯨ ꯄꯨꯔꯤ. ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇ ꯅꯨꯄꯤ ꯑꯃꯅ ꯇꯥꯞ ꯐꯥꯔꯛꯏ. ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯅ ꯍꯟꯅ ꯌꯦꯡꯉꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯏ. ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯂꯇꯥꯁꯅꯥꯅꯤ. ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯄꯥꯃꯨꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯋꯥꯡꯂꯦꯟꯅ ꯃꯊꯟꯇ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯉꯛꯈꯤ. ꯃꯥꯕꯨ ꯀꯧꯏ. ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯕꯗꯨ ꯋꯥꯡꯂꯦꯟꯅ ꯀꯔꯤꯁꯨ ꯇꯥꯗꯅ ꯑꯗꯨꯝ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯄꯗꯨꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯕꯅꯤ. ꯋꯥꯡꯂꯦꯟꯕꯨ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ, ꯎꯕꯁꯨ ꯅꯠꯇꯦ. ꯂꯇꯥꯁꯅꯥꯅ ꯋꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯂꯤꯕ? ꯑꯩꯅ ꯀꯧꯕꯁꯨ ꯑꯃꯠꯇ ꯇꯥꯕꯤꯗꯦ. ꯅꯪꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯂꯗꯨꯅ ꯑꯩ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯄꯅꯤ. ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯤ. ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯅ, ꯀꯗꯣꯝꯗꯒꯤ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ. ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯋꯥꯈꯩꯁꯦ ꯀꯣꯊꯔꯒ ꯍꯥꯏꯔꯗꯅ. ꯇꯥ ꯋꯥꯡꯂꯦꯟ, ꯂꯥꯛꯑꯣꯁꯦ. ꯃꯇꯝꯁꯤ ꯑꯍꯤꯡꯅꯤ. ꯂꯥꯛꯑꯣ ꯌꯨꯝꯗ. ꯑꯩꯒ ꯆꯠꯈ꯭ꯔꯁꯦꯕ. ꯋꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯦ. ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯈꯜꯂꯨꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ. ꯂꯇꯥ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯂꯇꯥꯁꯅꯥꯗꯤ ꯋꯥꯈꯜ ꯇꯥꯏ. ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯁꯤ. ꯑꯩ ꯅꯪꯕꯨ ꯊꯤꯜꯂꯝꯒꯦ. ꯂꯥꯛꯑꯣ.
ꯍꯥꯏꯔꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯡꯏ꯫ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯅ ꯇꯋꯥꯡꯕ꯭ꯔꯦꯟ, ꯇꯋꯥꯡꯕ꯭ꯔꯦꯟ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯀꯔꯝ ꯍꯤꯡꯍꯧꯒꯅꯤ? ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯑꯃꯨꯛꯇ ꯇꯥꯈꯨ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯡꯂꯦꯟꯒꯤ ꯃꯃꯤꯠꯇ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯕꯨ ꯎꯔꯝꯕꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯂꯇꯥ ꯁꯅꯥꯅ ꯋꯥꯡꯂꯦꯟꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯒꯥꯔꯩꯒꯤ ꯊꯋꯥꯏꯗꯨ ꯃꯈꯥꯗ ꯁꯠꯄꯝꯊꯩ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯣꯠꯂꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯏ, ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯍꯥꯠꯀꯅꯤ, ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯛꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯅꯪꯕꯨ ꯍꯥꯠꯀꯅꯤ, ꯁꯣꯏꯗꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗꯅꯤ ꯂꯇꯥ ꯁꯅꯥꯅ ꯇꯞꯅ, ꯊꯋꯥꯡꯂꯦꯟ ꯆꯪꯕꯤꯔꯣ, ꯑꯃꯨꯛ ꯃꯄꯥꯜ ꯊꯣꯛꯄꯤꯔꯛꯂꯅꯨ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯂꯇꯥ, ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯝꯅ ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯌꯥꯅꯤ ꯇꯋꯥꯡꯂꯦꯟ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯅꯤꯡꯅ, ꯅꯪꯕꯨ ꯎꯅꯤꯡꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯤꯠꯃꯛꯅ ꯎꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯀꯔꯝꯅ ꯅꯊꯟꯗ ꯆꯠꯀꯅꯤ? ꯑꯩ ꯅꯪꯕꯨ ꯊꯤꯟꯒꯦ꯫ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯌꯨꯝꯗ ꯆꯪꯂꯒ ꯏꯪꯊꯤꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯥꯏꯔꯒ ꯃꯈꯣꯡ ꯊꯥꯡꯏ꯫ ꯃꯁꯤꯗ ꯋꯥꯡꯂꯦꯟꯅ ꯂꯇꯥ ꯁꯅꯥꯒꯤ ꯃꯈꯨꯗꯥꯡ ꯇꯥꯞ ꯐꯥꯗꯨꯅ, ꯂꯇꯥ, ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ꯫ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯂꯒ, ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯊꯥꯗꯣꯛꯂꯔꯣꯏꯒꯦ꯫ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ꯫ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯣꯡꯃ ꯃꯗꯨꯒꯤꯁꯨ ꯇꯥꯟꯖꯥ ꯆꯥꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯊꯥꯗꯣꯛ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯥ ꯍꯥꯏꯔꯅꯨ, ꯂꯥꯛ, ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯁꯤ꯫ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯋꯥꯡꯂꯦꯟꯅ ꯂꯇꯥ ꯁꯅꯥꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯏꯃꯨꯡ ꯑꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯅꯔꯤ꯫ ꯃꯄꯥꯜꯗꯅꯤ ꯃꯪꯂꯦꯝꯅ ꯍꯥꯏ, ꯅꯆꯥꯒ ꯅꯃꯧꯒꯅ ꯑꯁꯨꯛ ꯏꯁꯧ ꯂꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ? ꯈꯪꯖ-ꯂꯥꯛꯆꯗꯦꯗ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯂꯥꯏ ꯇꯤꯟ ꯀꯥꯏꯁꯨ ꯌꯥꯝꯅ ꯄꯜꯂꯤ, ꯑꯩ ꯆꯞ ꯆꯥꯅ ꯈꯪꯗꯦ꯫ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯈꯠꯅꯔꯤꯕꯁꯤ ꯈꯥꯝꯗꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ? ꯍꯣ, ꯈꯥꯝꯂꯣꯏ ꯍꯥꯏꯅ ꯈꯥꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯧ ꯑꯁꯦ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ, ꯊꯛ ꯈꯥ ꯌꯥꯝꯅ ꯅꯥꯏꯗꯦ, ꯈꯔꯁꯨ ꯐꯨꯁꯅꯣꯏꯗꯅ ꯇꯧꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯁꯨꯅꯦ, ꯉꯁꯥꯏꯗꯒꯤ ꯃꯆꯤꯜ ꯈꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯐꯨꯖꯤꯟꯒꯦ ꯊꯥꯖꯤꯟꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯝ ꯍꯦꯛ ꯃꯥꯟꯅꯔꯒ ꯉꯥꯡꯅꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪ, ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔ ꯍꯥꯏꯕ? ꯍꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ, ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯌꯦꯡꯕꯤꯌꯣ, ꯈꯔꯅꯦ ꯋꯥꯔꯛ ꯆꯠꯁꯅꯤ꯫ ꯇꯥꯃꯨꯅ ꯃꯆꯤꯜꯗꯨ ꯈꯨꯝꯂꯤ꯫ ꯅꯪꯅ ꯀꯔꯤ ꯈꯪꯂꯒꯦ? ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ? ꯑꯗꯨꯝ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯇꯧꯅꯨ ꯇꯧꯅꯨ, ꯑꯗꯨꯒꯨꯝꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯌꯨ꯫ ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨ, ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯍꯦꯔꯥ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯅꯨ꯫ ꯑꯩꯅ ꯀꯗꯥꯏꯗ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯈ꯭ꯔꯒꯦ? ꯍꯦ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯨ ꯅꯪ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯇꯥꯃꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ꯫ ꯍꯣ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯆꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯀꯣꯠꯁꯤꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯍꯣ, ꯃꯤꯅꯒ ꯇꯥꯈ꯭ꯔꯒ ꯑꯩꯕꯨꯅꯦ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯅꯈꯤꯅꯤ꯫ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯂꯝ ꯍꯦꯜꯂꯛꯂꯕ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ ꯈꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯃꯨ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯁꯠ ꯐꯝꯊꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ꯫ ꯀꯃꯥꯏꯅ ꯃꯍꯥꯛꯅ ꯑꯩꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯕꯨ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯁꯦ꯫ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯦ꯫ ꯁꯣꯝꯗꯅꯩꯅ ꯊꯋꯥꯏꯗꯣ ꯁꯥꯟꯅꯕ ꯀꯟꯅ ꯍꯧꯔꯤ꯫ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯑꯩ ꯊꯕꯛ ꯑꯁꯤ ꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯑꯩꯅ ꯉꯝꯅꯕ ꯂꯣꯟꯅ ꯑꯣꯏꯔꯕꯁꯨ ꯇꯧꯒꯅꯤ꯫ ꯂꯩꯔꯦꯟꯖꯥꯎ, ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯍꯨꯔꯥꯟꯒꯅꯤ꯫ ꯂꯩꯔꯦꯟꯖꯥꯎꯒ ꯇꯥꯃꯨꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩ꯫ ꯂꯩꯔꯦꯟꯖꯥꯎꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯣꯟꯗꯣꯝ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯂꯧꯗꯦ꯫ ꯃꯃꯥꯒ ꯀꯌꯥ ꯃꯣꯠ ꯃꯥꯟꯅꯗꯦ, ꯆꯥꯟꯅꯗꯦ꯫ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯒ ꯃꯥꯟꯗꯦ꯫ ꯀꯣꯟꯗꯣꯝ ꯃꯤꯍꯨꯜ ꯑꯃ ꯇꯧꯏ꯫ ꯃꯃꯥꯒꯤ ꯁꯥꯖꯠ ꯈꯔ ꯃꯈꯩꯗꯤ ꯃꯍꯥꯛ ꯈꯪꯏ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯩꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯇꯣꯏꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯩ, ꯂꯥꯎꯅꯩ, ꯆꯩꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯀꯣꯟꯗꯣꯝ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯃꯙꯧꯅ ꯊꯝꯂꯝꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯃꯆꯥ ꯑꯃꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯍꯣꯡꯗꯣꯛꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤꯁꯨ ꯊꯤꯈꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯌꯥꯗ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯃꯆꯥ, ꯑꯩ ꯑꯁꯤꯕꯨ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯅꯠꯇꯕꯗꯧꯅ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯂꯩꯈꯤꯗꯅ꯫ ꯃꯃꯥ ꯑꯩꯕꯨ ꯍꯟꯅꯒ ꯌꯦꯡꯗꯦꯅꯦ꯫ ꯐꯩ, ꯏꯆꯥ ꯑꯣꯏꯔꯕꯁꯨꯅꯦ
nang hꯧꯖꯤꯛꯇꯤ ꯃꯔꯤ ꯂꯣꯏꯔꯕꯅꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯄꯨꯡꯇꯠ ꯇꯠꯂꯕꯅꯤ ꯑꯁꯨꯛ ꯍꯥꯏꯕ ꯏꯟꯗꯕ ꯅꯪ ꯄꯣꯛꯇꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯣꯛꯂꯝꯗꯕꯅꯤ ꯍꯦꯟꯅ ꯐꯩ ꯃꯃꯥ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯊꯥꯛꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗꯦꯕ ꯃꯃꯥꯒꯤ ꯃꯌꯣꯛꯇꯒ ꯂꯩꯕ ꯁꯥꯔꯗꯅ ꯌꯦꯡꯒꯦ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯃꯤ ꯑꯃꯠꯇꯅ ꯁꯤꯡꯅꯕ ꯌꯥꯗꯕ ꯇꯣꯝꯕꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯐꯥꯎ ꯑꯁꯨꯝꯅ ꯍꯦꯛꯇ ꯀꯟꯅ ꯁꯥꯎꯈꯤ ꯃꯕꯨꯛꯇ ꯌꯦꯛꯈꯤ ꯀꯣꯟꯗꯨꯝꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯋꯥꯏ ꯁꯪꯅ ꯂꯩꯔꯦ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥ ꯂꯩꯔꯦꯟꯖꯥꯎꯗ ꯍꯥꯏ ꯃꯥꯕꯨꯅꯦ ꯅꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯕ ꯈꯛ ꯌꯥꯔꯦ ꯃꯥꯒꯤ ꯃꯇꯦꯡꯗ ꯍꯦꯛ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯅꯪꯅꯦ ꯅꯃꯥꯏꯕꯨ ꯍꯥꯠꯄ ꯄꯥꯞ ꯄꯨꯈꯣ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯐꯠꯇꯕ ꯊꯕꯛꯁꯨ ꯁꯤꯟꯕ ꯍꯧꯈꯤ ꯀꯣꯟꯗꯨꯝꯗꯤ ꯃꯌꯨꯝ ꯉꯟꯅ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯆꯥ ꯎꯅꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯅ ꯄꯣꯛꯂꯤ ꯃꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯉꯥꯡ ꯑꯃꯃꯨꯛ ꯎꯅꯔꯝꯃꯤ ꯃꯗꯨꯗꯁꯨ ꯑꯉꯥꯡ ꯑꯗꯨ ꯁꯤꯅ ꯄꯣꯛꯂꯝꯃꯤ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯣꯟꯗꯨꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯅ ꯁꯤꯟꯕ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯊꯑꯣꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯈꯨꯔꯨꯝꯗꯨꯅ ꯍꯥꯠꯄꯅꯤ ꯃꯆꯥꯕꯨ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯁꯤ ꯀꯣꯟꯗꯨꯝꯅꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯐꯥꯎꯏ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯊꯪꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯈꯤ इखंग खंगौदना अमुक मागी नुपी अदु था लेपलक्ली मतम असिददी कोंदुमना मागी नुपीबु मफम अमद पुदुना अंगांग अदु उनजि फाउब लेरम्मी असोय अंगाम अमत्त याउदना मसानुपा अम पोक्ली अमुक हना पानाव सिंगनाव तारकपदा सीदनबा हाइदुना मसानुपागी ममिंगबु मंगलेम हाइना थोले मसा मंगलेमगा लोइनना मखोय अहुम अमुक हानगी युम अदुदा हलक्तुना लेखी वफम असी तुम्बी सनाना खंगलकपदा यामना सावी अइना खलंबदो चुमलेदना मखोयना युम थादोक्तुना चटख्रिबसी मरम अमा इसा सादे हाइना खलंबदुनी ओ मखोयना युम थादोक्तुना चटलुरिबसीदी अंगांग असी पोकनबो ओइरे फै मी अमतना सिंगनबा यादबी तुम्बी सनानी अइना कैदोरपगे हाइबदो येंगो मसीदा लैरेंजाउना इमा यारेबा खरसु फदोकपतम कोंदुमसी इमागी सा अनिरक्ति सुरेदना इमाना फत्तबा लाई खुरुमदुना अंगांग हातलिबसे असिमदि हिंजरसनो मचानुपागी वा असि ताबदा साउनिंगलदुना हाय नंगना हाइरिबदु करिनो यामना पुक्सिल साउब्रा नंग ममा आइबु संहात हातपा ngamba मचानि मसा अइना लेमना कक थारोये इसा ओइरबसु येंगोय अदुगी सरुक अंगांग असिबु मांगहन्नबा थबक ओइना तौसि इमा यारेदा इनाउसे नुंगाइबा हौनद्रे हंदक अहुमलक सुरनी यारोय हाइबनी लाउ असुमना हाइदुना मचानुपागी मखुत पाइदुना इमुंगदा सिंसिनखी अदुगा लाइटिन खुरुमनबा थबक अमुक तौखी अदुबु तोम्बी सनाना फना लाइटिन खुरुमदुनासु मसुनुपा अदुबु हातपा ngamlamde ममै थंगदा महाक ओइना सिजखी मंगलेमगी मचानुपा अमखक पोई तामु असि मंगलेमगी ममौ नुपीनी असिगुम मंगलम सत्की वारी असि तामुना महाकना यामना याजबा लाइटिनगी थबक तौबा थागोयगी मफमदगी ताखी बेमा यामना फत्तेको महा फत्तबा महाकनी मचाना हेक पोक्तिबा मसुनुपा अदुबु हातपा ngamलिबनी अदुनबु मथंता महाक ममैदा सिजख्रिबनी फत्तबा मागी पुक्सेलदो मागी मसा सेलक्पा सापोक असिदसु यावे यामना फत्तबनी मासु महाकना तौजखिबा फत्तबा सिंग अदुननी हौसिक फमुंगदा कुंदुना तादुन लैरिबसे फत्तबा महि अयामबदि लोइना हाइ अदुदा फत्तबा लैवा यावबा लैरिकसु मागी मखुत्ता मयाम लैरिबनी मादुबु अमुक्तंग नंगने नखुत चनबा ngamlabadi से नंगना तौनिंगबदा तौदुना यामना नुंगाइना लैबा यादौरिबनी खंगलबरा माइबी थागोयगी थौइनसिलदगी तामुना असुमना फत्तबा लाइटिन अमुक सानबा हौखी लैरेंजाउगी मखुत्तगी लैरिक अदुबु महाकना लौनबा होटनरकपनी खुदना खोंगना सत्तुना हेक लौरुबा यादबना थवाई अमबु महाकना याकाइबनी तामु वखल खनबा याबा खल्ली मपालदा मकुबोक मनेबोक खोइना वरी सानरीबदु महाक थोइना तारुदे सोमदना केथाबी हेन इसौ लांगी लांगलिबा पाउ हाइदोकपा लाक्लिबा मिसिंग अदुदा येंगलगा महाकना हाइ ताइबुंगा ngasi haiba numit asidagi mahak ai isa natri mamaigi mayokta lay
ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯍꯠꯂꯝꯕ ꯉꯝꯃꯤ ꯌꯥꯝꯅ ꯉꯝꯃꯤ ꯈꯨꯡꯒꯪ ꯆꯥꯗꯤ ꯅꯨꯄꯤ ꯑꯃꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗꯕꯨ ꯃꯤꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯆꯠꯇꯨꯅ ꯆꯦꯜꯂꯤꯕꯅꯤꯅꯦ ꯑꯁꯨꯛ ꯇꯧ ꯉꯝꯕ ꯃꯃꯥ ꯑꯁꯤꯕꯗꯨꯒꯤ ꯁꯥꯖꯠ ꯂꯧꯏꯅꯦ ꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ ꯀꯔꯤꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕꯅꯣ ꯃꯌꯥꯝꯁꯨꯅꯦ ꯂꯦꯡꯕꯤꯔꯣ ꯌꯧꯕꯤꯔꯣ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯕꯤꯔꯣ ꯃꯥꯒꯤ ꯄꯥꯎ ꯑꯃꯠꯇ ꯁꯣꯝꯗ ꯌꯧꯍꯜꯂꯛꯂꯅꯨ ꯇꯥꯍꯟꯕꯤꯔꯛꯂꯅꯨ ꯃꯥꯒꯤ ꯃꯄꯥꯎ ꯑꯃꯠꯇ ꯑꯩ ꯍꯧꯖꯤꯛ ꯇꯥꯅꯤꯡꯗꯦ ꯇꯧꯉꯝꯕꯤꯗꯣ ꯃꯁꯛꯇꯨ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯃꯌꯥꯝ ꯌꯧꯕꯤꯔꯣ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕ ꯃꯈꯣꯏꯕꯨ ꯇꯥꯜꯂꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤ ꯂꯇꯥ ꯁꯅꯥꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ ꯐꯠꯇꯕ ꯃꯍꯥꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯂꯇꯥ ꯁꯅꯥꯕꯨ ꯌꯨꯝꯂꯣꯟꯅꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩ ꯃꯍꯜꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯦ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯂꯇꯥ ꯁꯅꯥ ꯋꯥꯖꯔꯛꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕ ꯃꯥꯜꯂꯤ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯀꯥꯗ ꯃꯣꯃꯣ ꯅꯣꯛꯆꯅ ꯂꯩꯕ ꯐꯪꯖꯔꯦ ꯃꯍꯥꯛ ꯋꯥꯐꯝ ꯑꯃꯅ ꯅꯨꯡꯒꯥꯔꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛꯇ ꯃꯈꯨꯠꯅ ꯈꯨꯔꯣ ꯈꯣꯠꯇꯨꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯛꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯗꯥꯏꯗ ꯑꯩꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯑꯁꯤ ꯂꯝꯗꯝꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯒꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤ ꯑꯩ ꯅꯪ ꯉꯁꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤꯅꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯅꯪ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯗꯦꯅꯦ ꯑꯩꯗꯤ ꯂꯩꯈꯤꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧꯅꯣ ꯅꯪꯅ ꯀꯅꯥ ꯑꯣꯏꯗꯅꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩ ꯑꯁꯤ ꯊꯣꯡꯒꯥꯛ ꯂꯥꯏꯔꯦꯝꯕꯤꯅꯤꯅꯦ ꯈꯝꯅꯨꯡꯒꯤ ꯀꯣꯏ ꯂꯧꯋꯟꯕꯤ ꯍꯥꯏꯕꯗꯨ ꯑꯩꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯨꯡꯒꯥꯔꯤꯒꯤ ꯊꯋꯥꯏꯕꯨ ꯑꯁꯤ ꯂꯝꯗꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯂꯇꯥ ꯁꯅꯥꯅ ꯍꯥꯏ ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯃꯄꯥ ꯍꯥꯏꯅ ꯃꯤꯡꯒꯧꯒꯗꯧꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯋꯥꯡꯂꯦꯟꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯈ꯭ꯔꯦ ꯊꯥ ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯔꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯇꯥ ꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ